Lakhipuronline puthokjaba July ki tang ahum ningthaukaaba numit ki Khomjinba Pao tabirasi. Ahanbada maruipa Pao. Bangladesh ki Bhanubil Maira Paibina Silangduna Khunja asigi miyoi kaya ga loinana santigi mifam pangthokre. Guwahati Manipuri Social Organization gi nipuma thoisuba chahi gi mifam ga loinana makok thongna pass tarokiba mahiroi singda harau tayamba phongdokre. Bonterapur dagi miyoi ahumna saba team Monitoring Committee ga kusamnaduna Manipur da tengbang lugadori. July gi tang manga da pangthokadaba makal gi wakat mifamda lup kayana makatana sakwadnarakli amasung Kanglup ki irang na awa ana taraba singda ui da meitei khazai asam na tengbang kre. Haujik mapungoi pa Pao tabirasi. Bangladesh ki Bhanubil Mazirgaon Maira Paibi Mahila Samiti na silangduna khunja asigi mayo kyana sarujaduna haukiba jungi tang kuntrada santigi mipam mapangthokre. Thauramda Maira Paibi ki advisor Hari Kumar Sharma, Thangjam Sukh Singh, Thangjam Nisi Aibi Ayekpam Anju, Maira Paibi ki Secretary Ujjaini Devi, Maira Paibi Ima Singh amasung BDS ki Miyut Singh sarujaki hairi. Miyoi chani ki mathakta tinba thoramaduda Maira Paibi ki President Konthaujam Silpi, Advisor Leichongbam Rajkumar, Aiba Khoirom Indrajit, Y Chandrajit, Chandrahas amasung atei Maira Paibi Ima Singh thoramda wangangke. Khutta Maira Paiduna Manipur gi santi hanjilaknanaba Manipur gi ngamkhai kaida yaroi hairaduna kholau lauki. Aduga Maira Paibi Ima Singna lauriba chumba thodang singbu mapan gi paumi singna michang mikhai naina pau santok pitana bahaike. Aroi bada President na miyam da thagat wahi piki bagaloinana Ima leiba ki thawai khatkiba singi damak daibang mapida thongi jaki. Nong mas hoidana angani punumaksu khanglibani tawbatabu hingliba punsi mahingna kena babi waham makani asuk nungsigraba punsi asida tangdu leitadana chaba thakpa mafam khangdana asiyana mika phira phormarakta kaya dino lengadaba si nungsi pongatham Guwahati Manipuri Social Organization gi nipuma thoisuba chahi gi mifam galoinana makok thongna pass tawrakiba mahiroi singda harau tayamba phongdokre. July gi tang ani nongmaijing nimita di Guwahati Manipuri Social Organization Dispur Guwahati na Multipurpose Community Hall da organization asigi nipuma thoirak suba chahi gi mifam pangthokre. Mifam da loop ki President Laisram Hemanta, Chief Advisor Laisram Dr. Sukumar, Vice President Thokchom Basna, Yambem Lal Babu, Nongthombam Brajamhon Loinana, Achoibam Jugol Singh na President Member Singh Oiki. Aikwi session da organization asigi Executive Member Laisungbam Rajkishore na taram nokpagi warol piki, matungda General Secretary Lukram Mubana chahi ki paudam pathoki amasung Laisram Prunona chahi ki chaga chadingi oiba report pathoki. Organization asigi chakhot thorangi maramda member kayana aphaba pauta kaya piki. Nungtilgi ani session da chahi kudingi pangthokduna lakpagum handakta pangthokiba class 10 amasung class 12 ki seba CBSE amadi Assam Higher Secondary gi examination da first division da pass thokiba mahiroi singda lubasigi kunlak suba felicitation thoronga mari lenana harau tayamba phongtokre. Punna mahiroi humpuna thoromsi da sarujaki. Thoidokpa mana oina seba gi class 10 exam da handak mari suba position ta kibi sinam jaifabi chanu busu lubasigi maigedagi mahake pokpa sinam ibochagi maphamda mana adu sinaki. Thoramda retired professor Laisram Gyanendro, Leisungam Rajkishore, Kaisam Hemchandra, Thongnaujam Ongbi Irabati, Maisnam Kunjabhiyari, Iboton Sharma amasung atai oja kyana thoromasiga mari lenana wangangki. Thoramasida lubasina All Assam gi manungda BPL status ki manungda laiba meritorious Manipuri mahiroi manga khaktasu financial aids oina lupa lising kun tawduna mateng pangki. Mateng phangkiba angang sing adudi M Ranabir Singha Singirbon Kasar, N Joyprakash Singh Dokhin Mohanpur Mongolpur Kasar, O Karanbir Singh Chandpur Kasar, Chanchan Singh Pathurkuchi Guwahati, A Kamal Singh Berabak Kasar. Thorongi aroibeda General Secretary Lukram Mubana thakat wahi piduna thoromadu lisinki. Kasar Bontorapur da apunba Bontorapur tengbang luk gilamjing makhada Bontorapur Auditorium Hall da ngarang until
Sinam Menjorna Mipam Mapoiduna Pangthokiba Mipamda Monitoring Committee Lakhipur Kasar Assam ki President Khaidem Kantana Luchingba Mihut Kangbu Amasu Sarujaki Committee asigi Dr. P. Ras Bihari, Dr. Y. Ras Bihari, N. G. Ras Kishore, Sarat Laisram, C. H. Ivo Tombi, N. Nandamhon, N. Oken, H. Loya Taba, T. H. Surena Chingba Miyusinga Sarujaki Mipamna Bonterapurdagi Miyoi Ahum Manipurda Athuba Matamda Chatpa Amadi Monitoring Committee ga Kusangnaraga Manipurda Relief ki Potlam Singh Piba Haina Waribna ki Hairi Mipam asida Bonterapurgi Mutum Babaton Retired Professor Janata College Oinam Vidya Retired Indian Army Haurongbam Rajmani Founder Barak Museum Laisram Bimol Secretary Nongthang Laima Cultural Organization na Chingba Miyoi Singna Thauromga Mari Lainana Wangang ki Haina Monitoring Committee ki Convener N. Nandamohan na paudam lagli. Kasar Bakhalda Bakhal Youth Club ki Advisor M. Donesor na Mipam Mapo Ituna Bakhal Miyam Amadi Monitoring Committee Lakhipur Kasar Assam ga Apunba Mipam Mapangthokre Mipam na Bakhal Khungangi Oina Yumthong Kudingi Sel Khaiduna Manipur gi awaba taraba singda mating pangba haina waribna ki hairi Manipur da thokliba kanglup ki irang asiga mari leinana Manipuri kanbalup makal na silangduna lakiba July gi tang manga ayuki pung manga dagi pung tarani thoi phawba Manipuri na khundaba khungkhun singda pangthokadoriba wakat mithom asigi damak hingla dhulopsara maira paibi amadi khunja sing Jarul tola RK Birensana Yaipalam Singh Maira Marup Bibirgram Kaptanpur 18 President Chabungbam Sanahanbi Prabha Sharma Pangram Apunma Maira Paibi Surjamukhi Devi Pinakanti Partu ki Maira Paibi Secretary Maira Paibi ki Secretary Brojesori Gosaipur Maira Paibi Lup ki President Ranjana Singha Huyam Resmi Devi President Maspara Maira Paibi Lup Moragang Tampak Maira Paibi Lup ki President Rehana Begum All Assam Manipuri Muslim Maira Paibi Sangstha ki Secretary General Razia Begum Moragang Tamba Mayim ki ex ward member Abdul Ali Mia Maifa ki Secretary General Tampak Mayim Salaudin Udarbon ki Apunba Miyam Bazari Sora Maira Paibi Lup Amadi Sribar ki Apunba Miyam nasu Sagwatkani Haiba Wapam Phongdor ki Haina Makal ki Convener Saram Herazina Paudam Lagli Wakat Mipam Masibu Sagwat Piduna Mapung Phan Biu Haina Mitei Pangalup Khudingmakta Manipuri Kanbalup ki Maigedagi PP Tampak Mayim Rehan Udna Nolup na Ningsing Lagli Akupa Marol ki Damak Mahaki WhatsApp number 7039747991 Number asida pau phawbiraku aduga loop amadi khungangi ming ibiduna video matek amamam thabirakna basu hairi wakat mifam asibu saugat piduna mapung phahan biu haina mitai pangal khuding ngakta Manipuri kanba loop ki maikai dagi ai hakna nolupna haijari aduga makhata ba akupa warol khangbina bagidamak 7099 74791 asida pau phawna birau support tawjari aduga koi mayam leiriba khunpun maki CSO organization club organization ma paibi lupun makna support to bi wabse mayam da thamjari aduga sitin protest Manipuri kalbalu makkal makhoi na sinja langja duna sinja langjari se ikoi all Assam Manipuri Muslim Maira Paibi na su saruk ya jagani ai giving Rajia Bibi all Assam Manipuri Muslim Maira Paibi General Secretary kasargi makarna July tang manga ga sinbi riba makar ni phamasibu Gosaipur Maira Paibi gi makai dagi su mapung hana sogot papung Manipuri kanbalup na lakriba July gi tang manga da pangthokodoriba wakat mipam asibu mai pak na bagidamak Karingbanj district ki tongan mamaphamda khundariba mitei khungang singda chatuna ngarang mipam kayamarom pangthokre khongchada duda makal gi spokesperson Aramam Nandababu retired SCS special invitee Dr. KN Chan El Robindro finance convener Yumnam Nadia Chana Hingla Bazari Sora Patharkanti Rajbari Hatai Badarpuna chingma maphamda pangthokiba miphamna July ki tang manga gi wakat mifam asibu mapung phana sakutkani hairakre amaromda udarbon mamang mandopta pangthokiba mifam dasu udarbon gi miyamna mapung phana sakutkre hairi Silchar Itkhola gi mandopta ngarang S Kanan Devi na mifam mapu udana pangthokiba mifamda Itkhola apun manupi lup koba Maira Paibi lup ama semkhre President oina Longjam Benu Vice President
Krishnabati Sharma, Secretary Advocate Ranjita, Joint Secretary Kalpana Premi Devi, Treasurer Ngangbitom Devi Galoinana, Miyoi Kuntramatuna Saba, Lupa Masenkre. Makatana, Makal Giwakat Mipamasi, Lupa Sinasu Pangtokani Haiba Wapam Pongdokre Haidi. July Thagitang Anida Sahid Nandachan Memorial Club Sribarna Imalebaki Tamak Tawaina Ponta Pikraba Tauna Phaba Nandachan gi Kunmanga Suba Sahid Numit Pangthokre Numidasi Mahakia Pokpana Ikui Kuidana Taibangi Mathaudang Loiduna Mapuginakta Lainam Oina Laikibana Yamna Chamna Athobagi Tawaina Mapugi Khuya Khada Ingna Chikna Lairona Bagi Tamak Minute Ani Tumina Laiduna Thaunija Khipaka Loinana Athobagi Mitamda Laisu Katuna Ikai Khomna Jaba Utki Hauzik Kangluk ki irang na maram oiraga awaba tariba lojing loya kayada miyam amadi khul ngak seliba ichilinaw sing village volunteer sing gitangbang oina ui da meitei hozai asamna anirak subo oina sel gitangbang piraktuna UNESCO Manipur gi thomi singi apun batim amana Senjam Chirang amadi Fayengi volunteer singda kusinakre loinana asigumba mateng pangbagi thoromasi ui da meitei amadi UNESCO Manipur anina makata na pangtok chakigani haina Ramananda Sairemcha General Secretary UNESCO Manipur na paudam lakli riba khoi UNESCO Manipur gi member ngakani adunga ngasi akhona lak leidiba mafam asina Senjam Chirang gi volunteer sing kunjibu ngaiba hariba mafam sidani akhona lakseriba sigi maramchi we the Maitai Hozai gi Maitai Tava Kunsingna contribution Toraga Akogi Suda UNESCO Manipuri Suda volunteer Sinda Maruena Kunja Singbunga Iba volunteer Sinda Mating Panan or Damata Tanaraga Mafam Sida Laksabani Nungairaba Pao Khu Tang Chikpa Narp ki Anaba Khwang Yanglin gi Anaba Brain amadi BP stroke oruba singi Anaba kayabo Digital Clinical Magnetology Scanning Therapy na layeng bayahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdok pangamale amasung kidney liver heart amadi brain gi mapangal kankhat handuna haksang phana thambang amale magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified mobile number 9435070286 I give my phone say Narapadi, but the problem or the Makonsi poem, me pomaga, Makugi tang, Sida Hana Haway, and Abas, Hanway Europose, Sergi number Sepanga, but I give Sermanato, Chalaga, Sergi Jing, but I give Marie Mangani, say Jing, but the Egimas Hakam, I have the Kang. Han but I Yaksanche, Kwang, Ninjong, Kong Masanche, Yamna Nuiramdi. Aduadi Ajasanti, Sida Jim with the gay Sasha Jamna improve way. Chat Pakot Patujamna Nuaire, Kong Sisuyamna Nuaire. Higiming as Manikumar Singh, Rompurdagini, Aigi Kuru Anigi, Chik Sabagi problemsi, Matam Quinatagi, Leragle, Dr. Janganbak, Kaya, Javak Punamang Janghale, Hitalanta Kaya Sajare, Dumupumpa, Pabangam Energy Healing Center, Dr. Santi Kumar Chamber, Laksaduna. Makatana Matunga, Nasi Numetrani Rom Parake in a Magi Makada, the Lang Java, Huji Pawgi Manunga, Egi Kuruchik Lamba, Problem Leramba Mayamadu, Edi Pavaga Manare, Karnigi Matunga, the Egi Kuru problem, Simopung Pana Paragani. Aroibada Maruiba Pao Amukhana Bangladesh ki Bhanubil Meira Paibina Silang Duna Kunja Sigimi Kaya Galoinana Santi Gimipum Pantokre Gauhati Manipuri Social Organization Ginipu Mathui Subachahi Gimipum Galoinana Makok Thongna Pasta Rokiba Mahiroi Singda Harau Tayamba Pongdokre Bontera Purdagi Miyoi Ahumna Saba Team Monitoring Committee Ga Kusamna Duna Manipur da Tengbang Lugatori July gi tang manga da pangthokadaba makal gi wakat mifamda lup kayana makatana sakwadnarakli amasung Kangluk ki irang na awa anataraba singda ui da meitei hozai asam na tengbangkre
Lakhipur Online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.